ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥꯡꯀꯥ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯗꯤ ꯃꯁꯥꯗ ꯇꯦꯛꯍꯟ ꯍꯟꯖꯤꯟꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯒꯦ ꯈꯟꯒꯅꯨ꯫ ꯍꯤꯌꯥꯏꯅꯨ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝꯗ ꯌꯥꯝꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇꯨꯗ ꯊꯣꯡꯒꯥꯜ ꯑꯗꯨꯒꯤ ꯋꯥꯡꯃ ꯑꯗꯨꯗ ꯀꯔꯤꯅꯣ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯈꯔ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯀꯅꯥꯁꯨ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯍꯤꯌꯥꯏꯅꯨ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯁꯣꯜꯂꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯏꯃꯨꯡ ꯆꯪꯗ꯭ꯔꯤꯉꯩ ꯃꯩ ꯍꯥꯟꯅ ꯑꯣꯛꯊꯣꯛꯏ, ꯑꯗꯨꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯤꯌꯥꯏꯅꯨ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯕ ꯊꯣꯔꯛꯄ ꯃꯤꯅ ꯎꯔꯦ ꯍꯤꯌꯥꯏꯅꯨꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯒꯤ ꯃꯃꯤ ꯑꯗꯣ꯫ ꯅꯨꯄꯤ ꯑꯃꯅ, "ꯏꯆꯦ, ꯍꯤꯌꯥꯏꯅꯨꯁꯤ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯇꯥꯏꯅꯦ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯊꯕꯛꯀ ꯇꯧꯔ ꯆꯥꯠꯂꯣ ꯑꯁꯤꯕꯣ?" ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯈꯪꯗꯦ, ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯃꯤꯗꯤꯅꯦ ꯃꯁꯥꯗ ꯑꯗꯨꯝ ꯍꯟꯖꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯒꯤ ꯋꯥꯔꯤꯗ ꯌꯥꯎꯔꯤꯁꯤ, ꯑꯩꯈꯣꯏꯗ ꯗꯁꯥ ꯇꯥꯅꯤ ꯑꯃꯨꯛ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯍꯧꯒꯠꯂꯗꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯒ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯗꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯈꯔ ꯊꯥꯗꯨꯅ ꯑꯣꯛꯊꯣꯛꯏ꯫ ꯑꯗꯨ ꯂꯣꯏꯔꯒ ꯏꯃꯨꯡ ꯆꯪꯂꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯔꯤ꯫ ꯃꯄꯥꯟꯗꯒꯤ, "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯂꯩꯒꯦ?" ꯍꯤꯌꯥꯏꯅꯨꯁꯨ ꯇꯥꯂꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ "ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ?" "ꯏꯃꯥ, ꯑꯩꯁꯦ ꯀꯔꯤꯅꯣꯃꯇ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ." "ꯑꯣ, ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯀꯥꯈꯠꯄꯤꯔꯛꯑꯣ." ꯅꯨꯄꯤꯗꯨꯁꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯒ ꯐꯝꯃꯤ꯫ "ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ?" ꯅꯨꯄꯤꯗꯨꯅ, "ꯏꯃꯥ, ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯖꯔꯦ꯫ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟ ꯂꯩꯔꯝꯃꯤ꯫ ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯖꯗꯦ꯫ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯑꯍꯟꯁꯤ ꯃꯆꯥꯅꯥꯎ ꯄꯨꯔꯦ, ꯊꯥ 4ꯒꯤ꯫ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯂꯩꯕ ꯃꯤꯗꯧꯅ ꯈꯜꯂꯒ ꯊꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯥ, ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯏꯃꯥꯅ ꯑꯃꯨꯛꯇ ꯊꯨꯒꯥꯏꯕꯤꯌꯨ꯫ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ ꯏꯃꯥ." "ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯀꯩꯁꯨ ꯈꯟꯒꯅꯨ, ꯏꯃꯥ ꯇꯧꯒꯦ꯫ ꯅꯪ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯖꯦꯠ ꯑꯃꯒ ꯁꯝ ꯈꯔꯒꯗꯤ ꯑꯩꯉꯣꯟꯗ ꯄꯤꯌꯨ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯄꯤꯖꯒꯦ꯫ ꯍꯌꯦꯡ ꯍꯦꯛꯇ ꯑꯩ ꯄꯣꯠ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯒꯦ." "ꯍꯣꯏ, ꯏꯃꯥ, ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯕꯤꯒꯅꯨ꯫ ꯃꯁꯤꯅ ꯏꯃꯥꯒꯤ ꯑꯋꯥꯃꯟ ꯈꯔ ꯍꯥꯟꯅ ꯄꯤꯖꯔꯝꯒꯦ, ꯂꯧꯁꯤꯟꯕꯤꯌꯨ." ꯍꯤꯌꯥꯏꯅꯨꯁꯨ, "ꯌꯥꯝꯃꯟꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯧꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯔꯣꯅ ꯂꯤꯡꯖꯦꯜꯒꯤ ꯁꯝ ꯍꯥꯠꯄꯤꯔꯤ꯫ "ꯏꯅꯥꯎ, ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯅꯪꯅ ꯂꯣꯏꯅ ꯍꯣꯠꯅꯔꯕꯅꯤꯅ." "ꯋꯥꯗꯦꯗ ꯏꯆꯦ." ꯊꯥꯔꯣ ꯋꯥꯔꯤ ꯁꯥꯁꯤꯟꯅꯔꯒ ꯂꯤꯡꯖꯦꯜꯒꯤ ꯃꯁꯝ ꯈꯔ ꯂꯧꯔꯦ꯫ ꯆꯤꯡꯂꯦꯟ, ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯊꯥꯔꯣꯒꯤ ꯃꯄꯨꯔꯣꯏꯕꯅꯤ꯫ ꯂꯤꯡꯖꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟ, ꯊꯥꯔꯣꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯅꯤ꯫ ꯆꯤꯡꯂꯦꯟꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯅꯕꯥꯅꯤꯕꯨ ꯀꯔꯤ ꯋꯥꯔꯤ ꯇꯧꯔꯝꯂꯤꯕꯅꯣ?" "ꯃꯣꯏꯇꯆꯧ, ꯊꯥꯔꯣꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯥꯁꯨ ꯋꯥꯔꯝꯂꯅꯤꯅ." "ꯍꯣꯏꯅꯦ, ꯃꯥꯁꯨ ꯋꯥꯔꯝꯃꯅꯤ, ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯕꯥꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯟꯅ ꯆꯩꯅꯕ ꯌꯥꯗꯦꯀꯣ꯫ ꯅꯕꯥꯅꯤꯃꯛ ꯑꯩꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯈꯜꯂꯤ." ꯊꯥꯔꯣꯅ, "ꯃꯣꯏꯇꯆꯧ, ꯏꯆꯦꯒꯤ ꯃꯇꯦꯡ ꯇꯧꯕꯕꯨ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ? ꯏꯃꯨꯡ ꯑꯁꯤꯗ ꯏꯆꯥ ꯑꯃꯁꯨ ꯂꯥꯛꯇꯧꯔꯦꯗꯅ." ꯆꯤꯡꯂꯦꯟꯁꯨ ꯅꯣꯛꯆꯩ, ꯂꯤꯡꯖꯦꯜꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯔꯣ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ, "ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯂꯥꯛꯑꯣ." "ꯍꯣꯏ ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯁꯤꯗ ꯂꯩꯖꯔꯦ." ꯍꯥꯏꯗꯨꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯍꯤꯌꯥꯏꯅꯨꯗ ꯄꯤ꯫ ꯍꯤꯌꯥꯏꯅꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯈꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯏꯖꯨꯅ ꯃꯤꯇꯝ ꯑꯃꯁꯨ ꯁꯥꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯊꯥꯔꯣꯗ ꯄꯤ꯫ "ꯁꯦ, ꯃꯁꯤꯒꯤ ꯃꯤꯇꯝ ꯑꯁꯦ ꯅꯪꯒꯤ ꯅꯆꯦ ꯑꯗꯨꯒꯤ ꯐꯃꯨꯡꯒꯤ ꯃꯈꯥꯗ ꯊꯝꯃꯨ꯫ ꯑꯗꯨꯒ ꯁꯦ, ꯏꯁꯤꯡ ꯑꯁꯤꯅ
ꯅꯆꯦ ꯑꯗꯨꯅ ꯊꯛꯀꯗꯧꯔꯤꯕ ꯏꯁꯤꯡꯗꯨꯗ ꯌꯥꯟꯗꯨꯅ ꯄꯤꯊꯛꯎ. ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯈꯪꯒꯅꯤ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ. ꯊꯔꯣ ꯁꯦꯜ ꯈꯔ ꯄꯤꯔꯝꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ. ꯍꯤꯌꯥꯏꯅꯨ ꯃꯤꯒꯤ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯂꯣꯏꯕꯒ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯏ. ꯁꯣꯝꯗꯅ ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯔꯣꯅ ꯂꯤꯡꯖꯦꯜꯒꯤ ꯐꯃꯨꯡ ꯃꯈꯥꯗ ꯈꯣꯏꯖꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨ ꯃꯆꯤ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯂꯤꯡꯖꯦꯜ ꯃꯁꯥꯒ ꯋꯥꯏ ꯁꯪꯗꯕꯒ ꯐꯃꯨꯡꯗ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩ. ꯂꯤꯡꯖꯦꯜꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ. ꯃꯣꯏꯇꯥꯆꯧ, ꯇꯥꯕ꯭ꯔꯣ? ꯆꯤꯡꯂꯦꯟꯁꯨ ꯇꯥꯔꯗꯨꯅ ꯆꯪꯂꯛꯏ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯃꯣꯏꯇꯥꯆꯧ, ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯒꯨꯝ ꯇꯧꯏ. ꯏꯁ, ꯅꯪꯒꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯑꯃ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯧꯔꯤꯁꯦ ꯑꯗꯨꯒꯤ ꯁꯨꯝ ꯅꯪꯅ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯅꯤꯗ. ꯊꯔꯣꯁꯨ ꯃꯇꯥꯡꯗꯨꯗ ꯆꯪꯂꯛꯏ. ꯃꯣꯏꯇꯥꯆꯧ, ꯏꯆꯦ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯔꯨꯔꯁꯤ. ꯆꯥꯔꯨꯔꯁꯤ. ꯅꯆꯦꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯇꯧꯔꯤꯅꯤ. ꯊꯔꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯤ. ꯑꯣ, ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯌꯥꯝꯅ ꯍꯩꯕ ꯖꯥꯠꯅꯤꯅꯦ. ꯏꯁ, ꯏꯆꯦꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯅꯤꯗ. ꯑꯗꯨꯅꯦ. ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯑꯩꯒꯤ ꯋꯥꯈꯜ. ꯑꯩ ꯆꯠꯂꯝꯃꯒꯦꯀꯣ, ꯂꯥꯛꯑꯣꯀꯣ. ꯊꯔꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯂꯒ ꯂꯤꯡꯖꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯅ ꯄꯤꯔꯛꯄ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯌꯥꯟꯁꯤꯜꯂꯤ. ꯆꯤꯡꯂꯦꯟ, ꯂꯤꯡꯖꯦꯜꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯦ. ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯦ. ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯊꯣꯡ ꯀꯅꯥꯅꯁꯨ ꯎꯕ ꯐꯪꯗꯦ. ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ. ꯂꯤꯡꯖꯦꯜ ꯇꯨꯝꯊꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇꯨꯗ ꯃꯤꯀꯞ ꯊꯣꯔꯛꯂꯦ. ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯃꯄꯥꯟꯂꯣꯝ ꯊꯪꯕꯗ ꯑꯉꯥꯡ ꯑꯃꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯒꯨꯝ ꯁꯨꯝ ꯇꯥꯏ. ꯃꯥꯁꯨ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯏ. ꯃꯣꯏꯇꯥꯆꯧ, ꯃꯣꯏꯇꯥꯆꯧ, ꯃꯈꯣꯟꯁꯦ ꯇꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ. ꯑꯉꯥꯡ ꯑꯃꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯒꯨꯝ ꯇꯧꯔꯤꯕꯁꯦ. ꯆꯤꯡꯂꯦꯟꯁꯨ ꯁꯨꯝ ꯇꯥꯁꯟꯕꯗ ꯃꯥꯁꯨ ꯍꯟꯗꯛꯇꯤ ꯇꯥꯔꯛꯏ. ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯥꯁꯨ. ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯗꯕ ꯁꯥꯔꯒ, ꯀꯔꯤꯁꯨ ꯇꯥꯗꯦꯗ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ. ꯃꯣꯏꯇꯥꯆꯧ, ꯑꯩꯒꯤ ꯄꯨꯛꯁꯦ ꯑꯃꯨꯛ ꯑꯃꯨꯛ ꯌꯥꯝꯅ ꯅꯥꯕꯒꯨꯝ ꯇꯧꯏ. ꯀꯩꯁꯨ ꯇꯧꯔꯦꯗ, ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯟꯁꯤ, ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯒꯦ. ꯆꯤꯡꯂꯦꯟ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯄꯗ ꯑꯉꯥꯡꯒꯤ ꯃꯤꯑꯣꯏ ꯃꯤꯇꯧꯒꯨꯝ ꯇꯧꯕ ꯑꯃ ꯁꯠ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯕ ꯎꯏ. ꯆꯤꯡꯂꯦꯟ ꯁꯣꯏ ꯂꯥꯎꯏ. ꯃꯥꯁꯨ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯖꯗꯦ. ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯥꯔꯕꯗꯤ ꯀꯤꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯑꯃꯨꯛ ꯂꯤꯡꯖꯦꯜꯒꯤ ꯀꯥꯗ ꯂꯥꯛꯂꯦ. ꯀꯩꯗꯧꯔꯒꯦ ꯃꯣꯏꯇꯥꯆꯧ? ꯑꯗꯨ ꯀꯨꯏꯔꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯤ ꯊꯛꯆꯤꯜꯂꯨ. ꯂꯤꯡꯖꯦꯜꯁꯨ ꯏꯁꯤꯡ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯊꯛꯏ. ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ, ꯑꯩ ꯁꯪꯕꯤꯔꯒꯦ. ꯌꯥꯔꯅꯤꯗ, ꯃꯣꯏꯇꯥꯆꯧ ꯄꯣꯊꯥꯕꯤꯎꯔꯣ. ꯅꯪ ꯅꯨꯡꯉꯥꯏꯇꯕꯒ ꯑꯩ ꯍꯧꯗꯣꯔꯛꯎꯀꯣ. ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯄꯣꯊꯥꯈ꯭ꯔꯦ. ꯆꯤꯡꯂꯦꯟꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ. ꯑꯁꯣꯝꯗꯅ ꯍꯤꯌꯥꯏꯅꯨ ꯀꯝꯗꯧꯔꯤ? ꯃꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯨꯔꯒ ꯂꯝꯕꯤꯗ ꯍꯜꯂꯛꯏ. ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡꯗꯨꯗ. ꯑꯗꯨꯕꯨ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯈꯔ ꯂꯝꯕꯤꯗ ꯂꯩꯔꯝꯃꯤ. ꯅꯨꯄꯥꯁꯤꯡꯗꯨꯅ ꯍꯤꯌꯥꯏꯅꯨ ꯎꯕꯗ ꯍꯥꯏꯅꯩ. ꯅꯨꯄꯥ ꯑꯃꯅ, ꯏꯇꯥ, ꯑꯩ ꯂꯛꯅꯒꯦ ꯌꯥꯝ ꯍꯤꯌꯥꯏꯅꯨꯁꯦ. ꯅꯨꯄꯥꯗꯨꯅ, ꯍꯤꯌꯥꯏꯅꯨ, ꯅꯪꯕꯨ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡꯁꯤꯗ ꯅꯇꯣꯝꯇ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯍꯤꯌꯥꯏꯅꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯍꯤꯌꯥꯏꯅꯨ, ꯌꯨꯝꯐꯥꯎ ꯑꯩꯈꯣꯏ ꯊꯤꯟꯖꯔꯝꯃꯒꯦ, ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯁꯤ. ꯍꯤꯌꯥꯏꯅꯨ ꯍꯟꯗꯛꯇꯤ ꯆꯞ ꯂꯦꯞꯂꯒ, ꯑꯩ ꯏꯇꯣꯝ ꯆꯠꯆꯔꯒꯦ, ꯌꯥꯅꯤ ꯂꯩꯕꯤꯍꯧꯔꯣ. ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯍꯤꯌꯥꯏꯅꯨ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ. ꯅꯨꯄꯥ ꯑꯃꯅ ꯍꯦꯛ ꯏꯟꯅꯒꯦ ꯇꯧꯕꯒ ꯃꯈꯣꯡ ꯑꯗꯨ ꯃꯤ ꯑꯃꯅ ꯇꯥꯞꯐꯔꯛꯏ. ꯅꯨꯄꯥꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯐꯥꯕꯣꯏꯅꯤꯡꯗꯅ, ꯀꯔꯤꯅꯣ ꯏꯇꯥꯎ ꯈꯣꯡ ꯐꯥꯔꯤꯗꯨꯕꯣ? ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ, ꯀꯔꯤꯅꯣ ꯏꯇꯥꯎ, ꯑꯩꯗꯤ ꯐꯥꯗꯦꯅ. ꯅꯨꯄꯥꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯃꯈꯣꯡꯗ ꯐꯥꯔꯝꯗ꯭ꯔꯦ. ꯅꯨꯄꯥꯗꯨꯅ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯅꯨꯄꯥ ꯑꯃꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯍꯧꯖꯤꯛꯇ ꯆꯠꯍꯧꯕ ꯍꯤꯌꯥꯏꯅꯨ ꯂꯩꯔꯝꯗ꯭ꯔꯦ. ꯅꯨꯄꯥꯗꯨꯅ, ꯏꯇꯥꯎ, ꯍꯤꯌꯥꯏꯅꯨ ꯍꯧꯖꯤꯛꯇ ꯆꯠꯍꯧꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ, ꯂꯥꯛꯑꯣ, ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯧ ꯊꯥꯅ ꯆꯦꯟꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ. ꯁꯣꯝꯗꯅ ꯍꯤꯌꯥꯏꯅꯨꯅ ꯊꯥꯔꯛꯈꯤꯕ ꯄꯣꯠ ꯑꯗꯨꯅ ꯂꯤꯡꯖꯦꯜ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ. ꯊꯔꯣ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯤꯡꯖꯦꯜꯕꯨ ꯁꯦꯕꯥ ꯇꯧꯔꯤ. ꯆꯤꯡꯂꯦꯟꯗꯤ ꯃꯥꯏꯕꯤ ꯀꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ. ꯆꯤꯡꯂꯦꯟꯁꯨ ꯃꯥꯏꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯃꯥꯏꯕꯤ ꯑꯗꯨꯅ ꯂꯤꯡꯖꯦꯜꯕꯨ ꯌꯦꯡꯂꯝꯃꯤ. ꯃꯥꯏꯕꯤ ꯑꯗꯨꯅ, ꯁꯤꯗꯤ ꯃꯤꯒꯤ ꯄꯣꯠꯁꯦꯝꯅꯤꯗꯅ, ꯑꯉꯥꯡ ꯑꯁꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯉꯝꯗꯅꯕ ꯇꯧꯕꯤꯔꯦꯗꯅ. ꯆꯤꯡꯂꯦꯟ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛꯉꯛꯏ.
ꯂꯤꯡꯖꯦꯜꯗꯤ ꯃꯁꯥꯅ ꯈꯪꯖꯔꯤ ꯑꯉꯥꯡ ꯑꯗꯨ ꯄꯨꯛꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ, ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯅ ꯀꯞꯄꯤ꯫ ꯏꯃꯥ, ꯏꯆꯥꯁꯤꯕꯨ ꯀꯟꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ? ꯃꯥꯏꯕꯤ ꯑꯗꯨꯅ ꯉꯝꯂꯔꯣꯏ, ꯑꯉꯥꯡ ꯑꯁꯤ ꯄꯨꯛꯅꯨꯡ ꯑꯁꯤꯗ ꯑꯗꯨꯝ ꯁꯤꯔꯦ꯫ ꯊꯔꯣꯁꯨ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯀꯞꯄꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯐꯨꯝꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯅꯪꯒꯤꯁꯤꯗꯤ ꯌꯥꯝ ꯅꯛꯅ ꯂꯩꯕ ꯃꯤꯅꯅꯤ꯫ ꯃꯥꯒꯤ ꯐꯃꯨꯡ ꯑꯁꯤꯒꯤ ꯃꯈꯥꯗꯁꯨ ꯈꯣꯏꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯐꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯣ ꯑꯩꯅ ꯂꯧꯊꯣꯛꯂꯕꯅꯤ꯫ ꯃꯇꯝ ꯆꯥꯅ ꯂꯧꯊꯣꯛꯂꯤꯕꯁꯤ ꯐꯔꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯥꯁꯨ ꯌꯥꯎꯅ ꯊꯋꯥꯏ ꯂꯧꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯍꯥ, ꯑꯩꯒꯤ ꯌꯥꯝꯅ ꯅꯛꯄ ꯃꯤꯅ, ꯑꯗꯨꯒ ꯈꯣꯏꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯍꯥꯏꯕ? ꯆꯤꯡꯂꯦꯟꯁꯨ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯦ꯫ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯥꯔꯣꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯂꯤꯡꯖꯦꯜꯁꯨ ꯃꯁꯥ ꯈꯔ ꯀꯜꯂꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯨꯅꯕ ꯊꯣꯔꯛꯏ꯫ ꯂꯤꯡꯖꯦꯜꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯌꯧꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ, ꯂꯤꯡꯖꯦꯜ, ꯅꯪꯕꯨ ꯅꯁꯥ ꯈꯔ ꯀꯜꯂꯕꯣ? ꯏꯁꯤꯡꯒ ꯁꯣꯛꯄ ꯊꯣꯛꯂꯛꯂꯤꯁꯤꯕꯣ? ꯑꯥꯎ, ꯀꯜꯂꯤ ꯏꯆꯦ꯫ ꯑꯗꯣ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ, ꯅꯆꯤꯟ ꯅꯅꯥꯎ ꯈꯠꯅꯍꯟꯅꯤꯡꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ꯫ ꯊꯔꯣꯗꯣ ꯈꯨꯟ ꯊꯪꯅꯕꯒꯤ ꯍꯧꯖꯤꯛ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯍꯤꯌꯥꯏꯅꯨ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇꯅꯦ ꯏꯆꯦꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯉꯥꯡꯒꯤ ꯖꯟꯇ꯭ꯔ ꯑꯃꯠꯇ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯎꯏ꯫ ꯍꯥ, ꯊꯔꯣꯕꯣ? ꯏꯆꯦꯗꯤ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯊꯔꯣꯗꯣ ꯑꯉꯥꯡꯗꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯉꯝꯗꯅꯕ ꯃꯥꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ, ꯀꯜꯂꯛꯄꯗꯒꯤ꯫ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯂꯤꯡꯖꯦꯜ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯁꯤꯡꯗꯨ ꯁꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯔꯣꯅ ꯀꯝꯗꯧꯔꯤ ꯁꯣꯝꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯡꯒꯣꯜ ꯙꯔꯤꯗꯨꯗ ꯐꯝꯂꯒ ꯂꯩ꯫ ꯂꯤꯡꯖꯦꯜꯁꯨ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯏ꯫ ꯊꯔꯣ ꯂꯤꯡꯖꯦꯜꯒ ꯂꯥꯛꯄ ꯎꯗꯦ꯫ ꯂꯤꯡꯖꯦꯜ ꯏꯁꯤꯡ ꯀꯣꯜ ꯑꯗꯨ ꯇꯞꯅ ꯊꯝꯂꯒ, ꯏꯅꯥꯎ, ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯌꯨ, ꯅꯪꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯒꯤ ꯃꯔꯝ? ꯊꯔꯣꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ, ꯍꯥ, ꯏꯆꯦ, ꯃꯥꯏꯕꯤ ꯍꯥꯏꯗꯤ ꯀꯔꯤ, ꯑꯩꯅ ꯀꯥꯏ ꯆꯠꯂꯨꯕ? ꯂꯤꯡꯖꯦꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯅ, ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩ ꯈꯪꯂꯝꯂꯣꯏꯁꯤꯔꯥ? ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯕꯨ ꯅꯪꯅ ꯃꯃꯥꯏꯒꯤ ꯄꯨꯛꯅꯨꯡꯃꯛꯇꯗ? ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯂꯤꯡꯖꯦꯜ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯆꯤꯡꯂꯦꯟꯁꯨ ꯊꯣꯡꯖꯤꯟꯗ ꯇꯥꯔꯝꯕꯅꯤ꯫ ꯃꯥꯁꯨ ꯊꯣꯔꯛꯂꯒ ꯂꯤꯡꯖꯦꯜꯕꯨ ꯍꯨꯒꯠꯄꯤꯗꯨꯅ ꯆꯤꯡꯈꯠꯄꯤ꯫ ꯊꯔꯣ, ꯑꯩꯅ ꯅꯪꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕꯅꯤ꯫ ꯅꯆꯦꯅꯁꯨ ꯅꯪꯕꯨ ꯃꯅꯥꯎ ꯃꯣꯏ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ꯫ ꯌꯨꯝꯁꯤꯗ ꯅꯪ ꯂꯩꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯣꯏꯇꯥꯆꯧ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯀꯜꯂꯛ ꯈꯝꯕꯟꯕꯅ ꯍꯦꯟꯈꯤꯕꯅ ꯏꯆꯦꯒꯤ ꯄꯤꯕꯨꯡꯅꯨꯡꯗ ꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯩꯅ… ꯊꯔꯣ ꯑꯗꯨ ꯍꯥꯏꯔꯒ ꯂꯤꯡꯖꯦꯜꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯐꯝꯊꯔꯛꯂꯤ꯫ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯊꯔꯣꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯪꯂꯗꯨꯅ ꯃꯄꯥꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯣꯏꯇꯥꯆꯧ, ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯈꯨꯜ ꯊꯪꯅꯕꯗꯩ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯂꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯌꯨꯝ ꯄꯥꯜꯂ ꯐꯥꯎ ꯃꯤꯒꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯏꯕꯅ, ꯍꯤꯌꯥꯏꯅꯨ, ꯅꯪ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧꯔꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦꯅꯦꯀꯣ꯫ ꯀꯩꯗꯧꯔꯒꯦ ꯃꯣꯏꯇꯥꯆꯧ ꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯉꯥꯡꯅꯔꯤꯉꯩ ꯂꯤꯡꯖꯦꯜ ꯍꯤꯌꯥꯏꯅꯨꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯪꯂꯣ ꯍꯤꯌꯥꯏꯅꯨ ꯍꯥꯏꯔꯤꯕꯁꯦ? ꯍꯣꯏ ꯃꯥꯅꯤ, ꯀꯩ ꯇꯥꯛꯄꯤꯒꯗꯕ? ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯑꯩꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯅꯪꯅ… ꯂꯤꯡꯖꯦꯜ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ꯫ ꯅꯪꯁꯨ ꯅꯪꯅ ꯄꯣꯛꯂꯛꯀꯗꯕ ꯅꯆꯥ ꯑꯗꯣ ꯃꯤꯑꯣꯏ ꯃꯤꯗꯝ ꯆꯥꯗꯅ ꯁꯤꯅ ꯄꯣꯛꯄꯣꯏꯌꯣ꯫ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯅꯪ ꯂꯦꯝꯅꯕ ꯐꯪꯕ ꯑꯣꯏꯌꯣ꯫ ꯍꯤꯌꯥꯏꯅꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥꯗ꯫ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯏꯕꯅ, ꯏꯆꯦ, ꯑꯩꯈꯣꯏꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯂꯤꯡꯖꯦꯜ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯄꯔꯞ ꯄꯔꯞ ꯀꯞꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯐꯪꯕ ꯇꯥꯕꯅꯤ, ꯑꯩꯒꯤꯗꯤ ꯀꯩ ꯍꯥꯏꯔꯨꯅꯤ? ꯍꯤꯌꯥꯏꯅꯨꯁꯨ ꯅꯤꯡꯉꯝꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯅ ꯀꯞꯂꯒ, ꯃꯣꯏꯇꯥꯆꯧ, ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯑꯁꯣꯏꯕ ꯊꯕꯛ ꯑꯣꯏꯔꯝꯂꯦ꯫ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ꯫ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯅꯪ ꯇꯧꯒꯦ ꯈꯟꯒꯅꯨ ꯍꯤꯌꯥꯏꯅꯨ꯫
ꯍꯤꯌꯥꯏꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯂꯤꯡꯖꯦꯜꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯆꯔꯤ꯫ ꯆꯤꯡꯂꯦꯟꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ, ꯂꯤꯡꯖꯦꯜꯁꯨ ꯑꯗꯨꯃꯉꯥꯏ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯆꯤꯡꯂꯦꯟ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯂꯒ, ꯏꯆꯥꯗꯤ ꯇꯥꯡꯅ ꯐꯪꯖꯕꯅꯤꯅ ꯇꯥꯡꯖꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ꯫ ꯏꯁ, ꯃꯤꯡ ꯊꯣꯟꯕꯒꯁꯦ ꯌꯥꯝꯅ ꯍꯩꯀꯣ꯫ ꯃꯇꯩ ꯃꯅꯥꯎ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯤꯌꯥꯏꯅꯨꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯀꯗꯧꯔꯤ꯫ ꯊꯣꯏꯕꯅ ꯍꯤꯌꯥꯏꯅꯨꯕꯨ ꯁꯦꯕꯥ ꯇꯧꯕꯤꯔꯤ꯫ ꯍꯤꯌꯥꯏꯅꯨꯅ, ꯃꯣꯏꯇꯥꯆꯧ, ꯀꯔꯤꯒꯨꯝꯕ ꯁꯥꯞ ꯑꯗꯨꯅ ꯊꯨꯡꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯅꯪ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯆꯥꯗꯣ ꯅꯨꯄꯤ ꯑꯣꯏꯔꯛꯂꯒꯅ ꯃꯤꯡꯁꯦ ꯍꯤꯌꯥꯏꯉꯥꯟꯕꯤ ꯊꯣꯟꯒꯅꯤ, ꯅꯨꯄꯥ ꯑꯣꯏꯔꯛꯂꯒꯅ ꯍꯤꯌꯥꯏꯉꯥꯟꯕ ꯊꯣꯟꯒꯗꯧꯔꯤꯅꯤ꯫ ꯅꯪꯕꯨ ꯄꯥꯝꯗꯕ꯭ꯔꯥꯅꯦ? ꯌꯦꯡꯉꯤꯗ꯫ ꯃꯇꯩ ꯃꯅꯥꯎ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯤꯌꯥꯏꯅꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯑꯉꯥꯡ ꯎꯅꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯉꯥꯡ ꯑꯅꯤ ꯁꯝꯖꯤꯟꯅꯗꯨꯅ ꯁꯤꯔꯒ ꯄꯣꯛꯂꯛꯈꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯕ ꯈꯪꯍꯧꯗꯦ, ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯁꯤꯟꯊꯩ꯫ ꯊꯣꯏꯕꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗꯅ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯕꯤꯗꯨꯅ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯄꯣꯠꯐꯝ ꯃꯆꯥ ꯑꯗꯨ ꯌꯧꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯄꯣꯠ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯤꯌꯥꯏꯅꯨꯕꯨ ꯇꯥꯔꯁꯅꯨ ꯍꯥꯏꯅ ꯊꯑꯣꯏꯒꯤ ꯍꯥꯏ꯫ ꯅꯨꯄꯤꯗꯨꯅ, ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯗꯤ ꯃꯁꯥꯗ ꯇꯦꯛꯍꯟ ꯂꯥꯏꯍꯟ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ, ꯅꯠꯇ꯭ꯔꯅꯦ ꯏꯆꯦ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯃꯥꯅꯦ ꯃꯥꯅꯦ꯫ ꯍꯤꯌꯥꯏꯅꯨ ꯃꯅꯥ ꯃꯁꯤꯡ ꯂꯩꯔꯛꯇꯕꯤꯗ ꯃꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯃꯌꯨꯝ ꯌꯧꯔꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯀꯞꯂꯤ꯫ ꯊꯣꯏꯕ ꯆꯪꯂꯛꯇꯨꯅ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯃꯣꯏꯇꯥꯆꯧ, ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯑꯩꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ, ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯑꯉꯥꯡꯗꯨꯕꯨ ꯃꯃꯥꯒꯤ ꯄꯤꯕꯨꯡꯅꯨꯡ ꯑꯗꯨꯃꯛꯇꯗ ꯍꯥꯠꯂꯨꯕꯒꯤ ꯃꯍꯩ ꯑꯩ ꯐꯪꯉꯦ ꯃꯣꯏꯇꯥꯆꯧ, ꯑꯩ ꯐꯪꯉꯦ꯫ ꯊꯣꯏꯕꯁꯨ ꯍꯤꯌꯥꯏꯅꯨꯕꯨ ꯀꯞꯄ ꯊꯦꯝꯖꯔꯝꯃꯤ꯫ ꯂꯤꯡꯖꯦꯟꯒ ꯆꯤꯡꯂꯦꯟꯒꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯂꯦꯟꯈꯤ꯫ ꯃꯁꯤꯅꯤ, ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯕꯗꯤ ꯃꯁꯥ ꯃꯁꯥꯗ ꯇꯦꯛꯍꯟ ꯂꯥꯏꯍꯟ ꯍꯟꯖꯤꯟꯕ ꯇꯥꯕꯅꯤ꯫